Marueba Pau Union Defence Minister Rajnath Singh na mifam mapu oiduna hojik ngahaki mamangda New Delhi da all political party ki mifam pangthokre lalhobasa marum hatkre hairi Indiana Pakistan ki mathakta satharakhiba attack Singh da Pakistan masa kuntra mathui siriba Singh manungda Jaish-e-Mohammed ki lusingba Masood Azhar amade ma ki mung manung Singh yaukre hairi Amade tongan school singda mahairoi thindok thinjin tawbada seasonary bagari sing tongfam thokpa sangdagi hena pubra haina yengsinbagi outreach program hogdokre Kurumzari ISCOM Manipuri Pamiding Tabiri Bakhwaipuna Maputaram Noksari Hosi Pau Sandokna Bizari Hauzik Indiana Pakistan ki mathakta sathariba Operation Sindur gi matangda Union Defence Minister Rajnath Singh na mifam mapu oiduna political party khudingma ki miut Singh yauba mifam ama Hauzik ngahaki mamangda New Delhi da pangthokre mifam maduda Union Minister Rajnath Singh na haikibada Operation asida lalhoba samarom hatkre Operation asida karikuma Pakistan khud halakpa tarabadi Indiana amukka hanna lan tagani hairi Maramasina Lebaga Sidaleminariba, political party, Kudingmakna party, Ketnaba Tamdana, Lalhoba Singi Matakta Satariba, Kongtanga Sidapuna, Sogot Minasi Haiki. Ngasigi Mifamaduda, Union Home Minister Amit Shah, Parliamentary Affairs Minister Kiren Rizizu, Congress K. Lusingba Malik Arjun Kharge, Amadi Atay Tonganba, political parties, Singi Mute Singh Saruk Yaki. Indiana Kanghodana Pakistan ki mathakta nongthakta ki satharakhiba missile attack aduda hojik fawbada mioi kuntra mathoi hatkre laisang kaya thugaiduna mang takhankhre mioi kaya amana aso apan nanghankhre haina Pakistan ki military ki maikaidagi khanghalakre Pakistan da base tawba lalhaulo Jaish-e-Mohammed ki maikaidagi hairiba attack aduda makhoigi lusingba ama yauna imung amagi mioi tara laikhidre hairi laikhidraba lusingba adudi Jaish-e-Mohammed ki lusingba Masood Azhar Amade Mahaki imung manung singni hairi masiga loinana Kashmir gi line of control meada kapnabada atopa mioi manga amasu sikhi haina Pakistan na hairi yumlo nariba leibak ani gi marakta leiriba ngamkhai paring haibade Kashmir gi mafam kyada numidang amade ayuki matamda bomb sing thadanaba lepkhide LOC manakta leiba district marida Pakistan army singna aso bomb sing kapsalakpada India gi maikaida nupi ahum amadi angang ahum yauna misam tarani thoi laikhidre yangkhai mathoi amana aso apananghan khre yung kaya akai atoi nangkhre hairi Pun sector dalairiba line of control da mathau tauriba Indian army gi manga subafil regiment ki lance naik Dinesh Kumar Koba officer amasu laikhidre haina official singna khangan khre ngase ayu angan badasu Jammu amadi Kashmir gi Kupwara district ki line of control mayada Pakistan lanmi singna bom kaya kapsilakhi hairi Operation Sindur gi makha da ngarang anganba ayukta gi Indiana Pakistan gi mathakta sathakhiba missile attack adubo Congress party na amatto oina sogatkhiba galoinana punamak punsinnaba matam oire haikre Ngarang Congress Working Committee gi famkiba mifumaduna hausa thariba operation asida full support tawi amadi party asigi maikaidagi angamba mateng pang bahaina warep lauke mifumaduna su party asigi oina hausik leibak senba thungbada sathariba Sambidhan Bachao rally sing matam kharagi lepkhina basu warep lauke Laurakliba warep sing maru oina All India Congress Committee AICC gi General Secretary OIDB Priyanka Bhadrana Pukhalakhiba wafam amada yanakhibadagi laurakhibane hairiba mifam aduda Congress President Malik Arjun Kharge Lok Sabha da leader of the opposition oiriba Rahul Gandhi AICC gi General Secretary Singh Jairam Ramesh amadi KC Benugopal Singh ba lusingba kayana saruk yakhi hairi वर्किंग कमेटी में हमारा डिस्कशन हुआ पूरा समर्थन फुल सपोर्ट टू आवर फोर्सेस बेस्ट विशेस टू देम मच लव टू देम कंप्लीट सपोर्ट फ्रॉम द कांग्रेस पार्टी एंड द कांग्रेस वर्किंग कमेटी Ngasisu makhatana rims ki casualty mamangda yamlaba MBBS BDS MRI MLT BAS LP amadi BSc nursing tamliba mairoi singna rims ki director sindoktri ba fawba khongjang handok loi haiduna sit in protest athakre panbayai rims
Regional Institute of Medical Sciences the Mahai Tamliba Mahairoi Nupi Masa Singda RIMS ki director na Phajata Batabada Tuzungba Akampet Ngang Badanatana Din Amadi Subdin na Mahairoi Singda Ngahak Litana mentally harassment Pibagi Mayokta Ngarang Dagi Khongjang Satharakibane Makhatana Mahairoi Singna Taliba demand Pangdriba Fawa Khongjang Leptana Sangsingani Loinana Mahairoi Singi Maikai Dagi Manipur gi Governor Ajay Kumar Bhalada Memorandum Amasu Pisingani Hairi Manipur Lairiba government amadi private school singi Mahairoi Singh Puthok Pusin Tauriba Gari Singna Pufam Thokpa Mahairoi Singi Sang Adu Ngakna Puribra Haibagi Yengsinbagi Thabak Thoram Singh Ngasidagi Hokre Ngarang Babu Parada Laiba Ramsagi Office da Paumi Singha Unaba Amada Education S ki Director NZ Bogendra Nahai School da Mahairoi Singh Thindok Thinjin Tauriba Singda Khudong Thiba Thokhandana bagi section Thaurang oina yengsinbagi thabak asi Education S amasung mari leinaba department Singapore khusam naraga haugadabane ngasidagi hauna Manipur gi tampak lamda leiriba school singda sathaba haugane Mahairoi Singh puriba gari aduda masing kaya phawa tongba yabage khudong thiba amatta yaudana tongba yaba Mahairoi Singh gi masing khangdoknabagi khongthang amu oina yengsinbagi outreach program asi sathagadabani haike Haujik Manipur gi school kayada van yauna school Mahairoi Singh puriba gari kayana sabsan pufam thokpa Mahairoi masingdagi masing hena hapsillaga punaba yaure masina gari adugi manungda Mahairoi Singhda sor hon bawabagi khudong thiba kaya thokhannabagi masak amo helle Mahairoi masing hena pusinbadagi accident thokpa kaya su yaukre asigumba khudong thiba kaya asidagi ngakthoknaba department asina mari leinaba singa khusam naraga yengsinbagi thabak sathagani haina director NZ Bogendra na makhata khi department na tawjari si masai akoi school sing da reach out tawga masing mayam se kamai tawdana solve to minasige Hojik ki oina di ground reality do kari no simtang check to gena koi hayeng dagi hauraga specific school sing ko koi gi valley district lai sing se sigi visit amo haujaga dori ano masi ai press ki print both print and electronic media gi khuthal dagi ai school sing da ai kanoma information amo pizabni aina sum mang da so haijagre hairiba reach out program haibasi rate ni action logge khotke haibagi nate akoi tanaminasi hauji laisi issue se karino tuma tanaminasi then later on masigi mayam ju khangminaraga school ge management committee school ge principal adugi parents association si mayam se tanaraga akoi si gumba hauji lairi basigi trend se kamaina senduk minasi ge haibagi appeal simtang ai mayam da thamjabani Imphal West District ki Sangaitel Outpost Manaki Siru Lamkhai Naka Pointa Manipur Police amada CRPF ani gi aponba team amana sathok sasin tawriba singnaba singcheck tawbada mioi ani yamlaba yungau haibade distilled indigenous country liquor DIC liter lising ani ga samga phagat pangam khre hariba yungau sing adubu puduna lakpadagi pharaba mioi ani dudi Daithaipu Golmai Chahi Kuntrani Toyamadi, Pauzan Lung Kangmai Sahi Kuntramapani, Faraba Mioyani Si Kari Lamdagino Habade, Manipur Police na Thadorakeba Zerola de Palakide. Makhataba Pau Pizza Dringada attend break amatang luxury. Admission open. Rajkumari Sanatombi Devi Vidyalaya Pangaigi lisingani kunmanga kuntaruk session gi oina class 11 science samsung arts admission taunabagi registration open taujare. Mahai masik takpi tambibagi lamda sahi kuntra matoi hena mai pakpagi khongjelda khumang yang na changsilak pagaloinana Rajkumari Sanatombi Devi Vidyalaya gi kai khumna jarba founder singi asan bam yeng makada lamjing lamtak piduna lamdam masigi mithoi mihel labamioi kaya leptuna putoktuna lakli honglagli ba malem gi isel ka chunarba technology amadi technique kaya sijanaduna train tawraba experience lairaba waja kaya na takpi tambiri adom gi angang simbu khunai asigi achang bayumbi amamang oihenaba makhoi gi yaifaba tunglam chatki damak school asida tamhanbiduna khudong chaba silobiyu registration form amasung akupa marol vidyalaya asigi pangai gi office counter natraga school gi website tagi phangbigani
Admission open. PC Allied Health Institute, Kongmanjon 2, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida khudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani, tarukdagina tara fawda lakpa mahiroi singda 15% discount pizagani, tara mathoidagi kun fawda lakpa mahiroi singi oina 10% discount pizagani, relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari, kana lezadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani, nupa amasung nupi gi lainanaba hostel gi facility pizari, institute asigi oina course amagi 30 seat capacity khaktamak oizagani, matamga chunaraba smart class, clinical practice at reputed hospital amadi diagnostic center singda haktheng na tambagi khudongchabasu pizari. Hairiba coursing asi tamba loibaga job placement gi khudongchabasu pizari. Akupa marol gi damak contact number 7641934366 natraga 8131064931 natraga email ID pcalliedhealthinstitute@gmail.com da pau fawbiraknaba khanghanjari. Athuba matamda registration tawbiduna Amukahna taram noksari makhataba pau. Thobal district ke Nongpok Sekmai police station na konba bengi khul manaki gwarok chingsang paringi mafam amadagi security force na ngarangsu khusukhlai sing fagat khrei fagalaklaba khusukhlai sing aduda magazine ga konana 303 rifle ama number 36 ke hand grenade mari pompi gun ama insas ke kapayari maru ani insas LMG ge magazine ama camouflage ke khongrau amaga PLA thaba camouflage furit amaga yawi hairi. Tongan ba mafam singdagi miyam dagi sankhai thungkhai tawada zauna senaba lon thingkraba lalhaulo ke CPPWC ki mioi ama ngarang Manipur police na wangoi police ki manung saliba iram sifai lerak asang badalaiba thambal leima high school gi gate maya dagi fagat khre hairi pharaba mioi adudi hozik na iram sifai lerak asang badalaiba thambal leima high school da hangliba relief camp ta leiba Kangla Tombi mantri bandagi Arambam Bir Kumar atopaming kanba kawi hairi. Manipur State Rural Livelihood Mission MSRLM gi makhada sem kiba self-help group singi apon babodi amoriba Lingzel Thoibi Village Level Federation wanguna sinduna ngasi free medical camp ama Kaksing district ki wangu laifam awang primary school da pangthokre community health center CIC wangu laifam ga punna khosam naduna hospital asigi MO in-charge Dr. Lesang Them Inausa atai Dr. Singh nurse Singh amade staff Singh ga loinana pangthok minakhiba free medical camp aduda BP, blood sugar test, KFT, LFT, atai test makhal sing medicine, dental yauna sathake pre-medical ke madu pangthok pagi matangda Lingzel Thoibi BLF ki master bookkeeper Sanasam Sarita na phongdor kibada Lingzel Thoibi BLF ki oiba annual action plan sembada CIC gi manung da pangthok kadaba thabak thoram sing adugi manung sanna khairiba free medical ke masi pangthok pani hairaduna ke masi pangthok pada CIC wangu gi Dr. Singh atai staff Singh lekai gi club amadi medical camp pangthok pada mateng pangbirakhiba school gi oza sing busu apen ba amadi thagat ba phongdokhi. Lingzel Thoibi BLF asina boliba ward number 6, 7 amadi 8 asiba lairiba halaman sing amadi angang singi oiba aikoina BLF sigi annual action plan amagi pandam makhada aikoina health free health camp amang asi pangthok zaba ngamzaba asi da aikogi mating sauna tawbirakleba aikogi mana nakpada lariba hospital asigi staff sing amadi lekai asida health tawduna laibireba aikogi lekai club sing amadi ayamba fazana aikoida support tawbiriba school asigi staff sing buso aikoina hana akai khumlaba uchari
इरमदा मियाम की खोरजई लुप की सकनाई रबलायोई खरबा असाइब खरगी वारी नासुम हाइबा चाम कुनमाथोई सुबा लाइरिक अमंगारांग कंगलादा लेबा आर्कियोलॉजी ऑफिस दा फोंख्रे हाइरिबा वारी लाइरिक असे अबुजम इबो पिसक लुवांग नहानादगी लेरंबा हिंदी की वारी दगी मैतै लोलदा हंदोकपने थौरमदुदा मणिपुर स्टेट आर्कियोलॉजी की सुप्रिंटेंडेंट के शशिकांत शर्मा इम्खोल की प्रेसिडेंट सगोलसेम बिलासिनी अमदे जॉइंट डायरेक्टर आर्ट्स एंड कल्चर गवर्नमेंट ऑफ मणिपुर आर्ट एंड कल्चर की गवर्नमेंट ऑफ मणिपुर की रिटायर्ड जॉइंट डायरेक्टर सापम भैगना मरुइबा मिथुंगलेन सिंह ओइना सरुक याखी थौरमदुगा मरी लेनना मणिपुर स्टेट आर्कियोलॉजी की सुप्रिंटेंडेंट के शशिकांत शर्मा फोंदोखिबदा लाइरिगसी बेंगोली पाबंगमदबा सिंगी ओइना पाबंगमनबा हाइदुना मैतै मयकता इथोकपने अमरोमदा मैतै मयक पाबंगमदबा सिंगी ओइनासु बेंगोलीदा इथोकतुना फोंखी हाइना मखा ताखी कंगलैपाक असिद लैरिबा सागैसा येक सलाई फुरु खुदिंगमकना खाना साउबा इबुदौ वांगबरेन सुगुनुगी कुमोन कुमजा खुदिंगी हराव सक्सेन तंबा थौदो कुमहै सानबगी थौरम सही असिगी ओइनासु था असिगी तरामथोय मैतै थाजत कालेनगी तरामरिनी पानबा नौमाइजिंग नुमित्तगी हराव सक्सेन तंबा थौदो कुमहै सानबा हौरगने थौरम असिदा इबुधौगी मफमदा हैरांग लैरांग कटपिनिंगबा थौगल तौबिनिंगबा पुनबकना इबुधौगी मसाइगोंदा थौगल तौबा लाकपियु हाइना खाना साउबा इबुदौ वांगबरेनगी हिदंग खाइदेम बिरमनी नलै लैबाक मियामदा अपील तौरकले खाना चाबू वांगब्रेना चिंखक्तगी येंथरागा कंगलैचा खुदिंगमकी अवा अना खुदिंगमक कोकपीनबा लोइने लोइनेना लैरिबा इरेचादा लैमिन्नरिबा खुंदामिन्नरिबा मिपुम खुदिंगमकु पुंछि चेंगेल पीबीबगी थौनी थौरम अमा हारिबा नोंमाइजिंग नुमित असिदा पांथोकजगनी मरु ओइना लैपाक पोकपा अमसुंग युमचखैसा हारिबा नुमित असिदा अरापदा अमसुंग अनकपदा लेबा खुदिंगमकना इदोबदा कटनिंगबा थौनी थौरम तौबिनिंगबा लोइने लोइनेना जगोई सानिंगबा कयासिंग असि लाइबुंगना हारिबा नुमित असिदा अकंगना मियामदा पाउजेंजरी लोइने लोइनेना हारिबा युमचखैसा नुमित असिदगिदी अखोई लाई खाइनबगी इबदौ इबेंदौ खाइनबगी थौरम अदु पांथोकजबा लोइरगनी अदुना लोइद्रिनेगी ममांग असिदा हराव सक्सेन तमिन्नसी लोइने लोइनेना इरमदम कंगलैचादा लैबा मिपुम खुदिंगमक्ता अखोइगी थौगल संगदगी वांगब्रेनगी खाना चाउबा थौगल संगदगी पाउजेल असि पिजबनी लोइसिलकपदा मरुइबा पाउ अमुक हना पिजरी यूनियन डिफेंस मिनिस्टर राजनाथ सिंह मिफम मपु ओइदुना हौजिंग अहाकी ममांगदा न्यू दिल्लीदा ऑल पॉलिटिकल पार्टी की मिफम पांथोखरे लालहौबा सामरुम हाटखरे हाइरी इंडियाना पाकिस्तान की मथक्ता सत्थरखिब अटैक सिंगदा पाकिस्तान मचा कुंठा मथोय सिरे सिरिबा सिंगी मनुंगदा जैश ई मोहम्मद की लुसिंगबा मशरूर अजार अमदे माकी इमुंग मनु सिंग यावखरे हाइरी अमदे तोंगान तोंगान स्कूल सिंगदा महैरोय थिंदोक थिंजिन तौबदा सिजिनरिबा गारी सिंग तोंगफम थोकपा सांगदगी हेना पुबरा हाइना यंगसिनबगे आउटरीच प्रोग्राम हौखरे ISCOM न्यूज़ न पिजबा मणिपुरी पाउ मतांग असलोइजरे मिनिंग ताबिरिबा सिंगबो मुकन खरुमजरी।